Border Pillar Marfuma Thoi Yangsin Bachutkiba Surveyor General of India Bu Kwata Kunogi Kunja Singh and Namfuda Makoyi Lamni Haiba Namjin Loktam Napuduna Mafamadu Yangsin Hankre. Framework Agreement Ki Mamang the Low Kiba Resolution Assembly na reaffirm Tauraba Fall with the Congress na Wafam Pongdokagi Matam Funkide Haina politicized Tauriba Karigino Haina Minister Net Paul Hawkip na Pongdorobi. Amasong Custom Division Imphal ge Anti-Smuggling Unit na ngasi ayuk miyoy anidagi lupa lakh marpuronggi senfam oigadaba sana road taraga puna gram lising ani chatrpa yangkai gamatoy fagat pangangkray. Mayam bukrum zari dom yang group si Impact News ni Prime Time Manipuri News Bulletin day kaidem jentizin hujja pungja si faub ki marba pausing mayam da pizari. Technopol District ki Indo Myanmar ngamkhai paringi kwatha khunok da yungba chayet nariba border pillar yang sinba lakiba Surveyor General of India bo Kunja Singh na namfuda makhoi na makhoi gi lamni hairiba namjet lok tamna pudu Surveyor General of India Lieutenant General Girish Kumar na laingak ki lairiba che changi matung inna Pillar gi mafam di ahongba leite Kunja Singh gi oiba complaint loksile aduna ahenba report lauraga India ga Myanmar ga punna resurvey taunaba Government of India da report taugani haina phongdokre. Girish na makata na border asi international border oibana mitna uriba mafam asi ekhoi gini haiba yaroi marik chumba che chang mayam changani. Manipur government Mari Lainaba authorities Singdagi document ahenba Labour Singh Logani Haiki Surveyor General of India Minister of External Affairs Minister of Home Affairs State Asigi Political Party ki Luchingbus Singh UCM Icham CPOIM BL gi Mihut Singh Technopol gi DC SP Technopol Yauna Yangsin Baduda Sarokyaki Border Pillar number Mafruma Thoida Surveyor General of India Girish Kumar Yauna Civil Society Organization gi Mihut Singh Kunja Singh Yauna Yangsin Bada Sarokyaki Kwata Khulgi Kunja Nupi Singh na makhoi gi lamni hairiba mafam adu fauba chatuna yangsillamdana hankiba yaroi haiduna law khongbadagi Surveyor General Yauna Mihut Singh ga namjat lok turel maril langthoktuna Kunja Singh na Manipur gi ngamkhai ni hairiba mafam fauba chatuna yangsinki. Whatever agreement has been signed in 1967, especially in Kaba Valley, that is basis is 1896. Okay. So that is cairns were erected, and these cairns were replaced by pillars. So as far as our record goes, this is the state. So now what villagers are saying, we will see that boundary was already finalized, and we were putting only in between subsidiary pillars because these pillars were not intervisible. Cairns were erected in 1896. That time also the people were here only. So then pillars were erected. That time also people were here only. See, without seeing any records, we will not be able to comment because we have been working on records whatever we had. So we'll see more records if Manipur government can give us some more records or from some other authority. We'll try to analyze. Okay. Yangsin Kongchat adu da saruk yakiba MPCC ki spokesperson Harishar Goswami na border pillar asi aranba mafam da yungsil lambadagi chayet na basi tholakpani mafam asi Surveyor of India gi Mihut Singh tongan ba political party amadi organization kaya su laktu na Yangsin ba laikhrabani Englishing ma chamapal ga humfu ga taret ki agreement ki matung ina pillar asi namjilok turel gi yet thangba torban lom da yunggadabani adubu lana yungsil lamle haina phongdorakhi. He said that these records are prepared as per 1896 survey agreement between Captain McNabb and Maxwell. McNabb was the Deputy Commissioner of Upper Chinwin District and Maxwell was the political agent of Manipur. They have agreed that as per that agreement, it is to be fixed at the junction of Namjetlok and the Namjupa. 120 yards above with all relevant maps and records with the help of the assistance of the remote sensing and all people and all these things. That's why this is fixed at the wrong place. Nakalam rom the border pillar number Marfuma Thoida ngarang Survey of India amasung Ministry of External Affairs ki kangbu na Lakiba Yangsin Kongchat adu Manipur miyam na peningai oide khulai ama fauba yauraktana Yangsin ba lakiba adumakna India government ki mabukchel sengdaba matau uthokle ngamkhai sohanduna miyam gi mayokta lairaklabadi kaidongnungda United Committee Manipur UCM na compromise tawroi haina akanba wafam thamlakli
Lamphel Patel Labor UCM office the Paumising Unabam the committee Sigi President Sunil Karam Nahai, Surveyor General of India Lieutenant General Girish Kumar Yauna Ministry of External Affairs Amadi Ministry of Home Affairs ki Mihut Kangbu Abana Yangsin Kibaduda Border Pillar number Marfuma Toyasi English Machamapal Humfu Tarit ki Rangoon Agreement ki Traditional boundary gi matung inna yungbani haina Surveyor General of India na Fongdoroki Tungda English Machanipal Marfu Taraga Taruki Mactual line the Yumpam Oi haina amuk Hairakpadagi Namjat Lokta Puduna Yanghan Kibani Tungda Lieutenant General Girish Kumar na Chayet Nariba Border Pillar Asigi Chap Chabak Kangnaba Tha Amagi Matam PBU Myanmar Government Gasu Tanaraga Mathok Taba Machang Matum Amadi Kutlai Yauduna Nauna Survey Tauna Bohonasi Hairanki UCM gi oinadi Survey of India na thamlamliba matam asida oirakadaba fibam amadi nauna survey tawbada lakadaba du kupna yengsilaba tungda Manipur gi ngamkhai kannaba thaurang paikhatlagani ngamkhai gi damakta di kaidongnungda yasinaba tawroi loinena kotha khunauda natana atai mafam singda lairiba border pillars sing nauna survey tawbagi mathau tai wafam asimaksu Survey of India da khangankre hairi sama Sumena Kalagala Iba Poto, sport to the Prazagi, Piri report, Mayangi Piri report to the Marmarkanda day, Karigumakara Wakalo, oh, Karigum something mistake, something goes wrong. I was there, Magi Wakalonda, Phil Amaka when the Tabapangi, other than Maramarkanda, Wadi Sana Matung the Gidi, Prazana Hariba, Wakalon Punamache, and wanted to pilt away, I could study Tore, other Makata Punamanta, I could Chapchaba, Porchi Yarutabanina, he and study Tony Damata. Amagi matam pira kanda Burma dazu no torokanda chapchaba waroi sinama yana namo honor podo ngasi leiri mayam sida aroiba ama ijabani habajina thamjai sama Integrity Protection Day Lakliba July Kunga Tareta Akomlob Tanglai Pakna Sinduna Imphal ge Major Khulda Leiba Manipur Press Club ta pangthoklagani haina Cherolamada Khangalakli Framework Agreement ki matang da laingak na laukiba firep hongba leite Englishing ani gataraga taret ki December kungani thoida pangto ki ba assembly mi famda house na amatoina yana ki ba wafam reaffirm tawbani business advisory committee na lep ki ba warep ki matung ina nongjumi fam numit nini gi oina pangto ki bani agreement asigi wafam reaffirm tawduna lairabada makhata na khanagadoriba si karino issue ama lakpada politicized tawba manba khongthang yaurokpa laibak thibani haina laingak asigi wangangloi minister led pau haukipna fongdorokli Minister Sigi Secretary Chamber da Pangthopa Paumising Unabam da Minister na hai opposition ke luchingba hanagi Chief Minister Oiramba Okram Ibobina Framework Agreement ki matang da wafam phongdokpagi matam pi khide haina phongdorpa taseng na nungaite Agreement asina Manipur gi ngamkhai manung da autonomy amata pi danaba amasung ngamkhai sokpa yaroi haina center da punna taksin minakiba wafam makhata na reaffirm tawriba sidagi henba kari khanakhini Manipur University ki ihawasi ki matang da sem ki fact finding committee ki report laklaba matung da maral bu leirabadi VC panthaduna thamloi haiki makhata na awangba thaki mahai tamgadaba mahiroi singi tungi punsi kannaba tangdu leitaba atmosphere amada hanjilaktaba mahiroi singi loop amadi leibak miyam na honabiyo border pillar number marfu mathoi gi matang da su survey team laktuna lamdamasi gi stakeholder sing yauna ngamkhai onthokpa gi khongthang kanna chathari Survey report asigi chapchaba finding fanglaba tungda leibak miyam gi ihul khangna miyam ga tanaraga lainga ki oiba lokpam thokpa thongdang launaba sem saduna lei hairi regarding mosu oigera motagi university ki matang oigera adege framework agreement ki oigera political party ki meeting tokanda अखोई पार्टी खुदिंग मणिपुर लेजरीब पार्टी लोई लाए एक्सेप्ट कांग्रेस ती लाते अदुना असुंब करी हाइनी लेबाग की इशू लाकांदा कनामतगी कांग्रेस नते बीजेपी की नते अखोई मयाम की तुंगी पुंसी अखोई मयाम की फ्यूचर करी लेप कदगी हाइबा असुंब मतांग लाकांदा दी पॉलिटिकलाइज तौदबा अदुम चुमना अखोई थमोई ओइबा अखोई इरमदम इरेबा कन्नबा नुंसीबगी पोटुदा चंगसन मेनरगा होनमिनबसिना हेना अचुंबा अदगी सोल्यूशन पुरकनी हेना ए थमजगे
Naga Framework Agreement na state asida sokolakadaba sing haiba hiramda miyam gi khana nenebagi thoram ama ngasi Manipur Press Club ta pangthokre thoram adu All Manipur Nupi Marup na sinduna pangthokpani thoram adu da CPI Manipur State ki member sing tongan tongan ba loop sing gi mihut sing amadi masak naiba mioi kya na saruk yaduna makhoi gi oiba wakalon sing phongdoknaki pangthok liba mi fama duga mari leina na Impact News ka akana na unabada All Manipur Nupi Marup ki President M Sakina hai Naga Accord ki waroshin ama purakpada tongan tongan ba autonomy sing Manipur gi manung channa pirakpa yabagi mami tarakpa sida miyam gi oiba wakolon khanaduna paikhatpa yaba khongthang sing paikhatnaba mifam asi pangthokpani hairi Framework Agreement sigi manungda yauriba machak mutu mayam singa se Manipur gi praja miyam sing sidaida yamna mipai ningai oiba ongda phongdorakpa 371A 371B 371C haibna singma mayam singsi palla kandu daida autonomy pinana bagi Nagaland adugi port tu yaurakpadu da maram oirakanda koigi June 18 gi thawdo amuk hanna tholakadra haibagi akiba mipaiba laibaduna aikoigi All Manipur Nupi Marumna sigumba program che sinjabani parliament sidaida lairiba MP singsigi soi mayam ama lauraga sigi bill se puthokpa yaroi sigi agreement se aikoi pass tawba yaroi haiba pakhalon adugi atangda aikoi changchinnabagi sem saba haujaragani Custom Division Imphal ge Anti-Smuggling Unit na ngasi ayuk mioi ani dagi lupa lakh humputaraga mapan lishing marfutara chamaga taraga marigi senfam oigadaba sana ro taraga tarukpuna gram lishing ani ga chatruka yangkai ga mathoi fagat pangamkre farba mioi ani dudi Gurpreet Singh amasung Jograj kawi makhoi animal Punjab ki Patiala district tagini makhoi anina yamna hai singba mongda road oina semdoklaga sana sing adu silver machu taisinduna Delhi rom da puna ba thorang lingai da Custom Division Imphal gi Anti-Smuggling Unit ki officer sing na akakna ba pau ma fangbadagi mioi ani edu Imphal gi Khuyatong traffic point gi fakibani fagalaba sana sing adu stroller back anida aronba compartment semlaga purambani hairi farba mioi ani adu yauna sana sing adu ngasi sangakfam da leiba Custom Division Imphal gi Assistant Commissioner office ta paumi singi mamang da puthoki Hiramasgi matang de Assistant Commissioner RK Darendra Jit na paumi sing da hai road oina onthoklaga silver station duna sana lalonbagi thabak asi anoba trend amani hairi Hiramasgi matang da case ama register tawduna makha taba investigation chathari About 11 a.m. effected seizure of 16 gold in road phone of foreign origin having a total weight of 2651 grams, valued about rupees 79 lakhs 90,000 in the present market. Persons has been arrested from Khuyatong traffic point. The seized gold rods were recovered from the hidden compartment of the two stroller bag, and the smuggled goods golds are to be taken to Delhi. And hadaksina most of opendi se totally change toraga hogi yellow si akoina white on the puthoga road oino chemdoga puba sidalai sini Differently able persons sing na thengnariba khudong chadaba sing koknaba tonganba directorate ama thambinaba state platforms of people's organization Manipur na lenga ki pukning chingsilakli hiramasigi matang da ngasi nungtil Manipur Press Club ta paumi singa unabada lub asigi President Muhammad Yunus Khan na hai Indira Gandhi Disabled Pension Scheme makhada pigadaba all age pension gi senfam kumza Englishing aniga taraga manga dagi chatliba chahi Englishing aniga taraga nipan fawba pithoktana leiri pithoktana leiriba pension scheme gi senfam yauna state disability policy Samba Skill Development Program gi kanaba fanganba yauna wafam taruk yauba memorandum among asi miyam gi numita lub asina Chief Minister da pisin kre maramaduna Manipur laingak na tonganba directorate ama thamnaba August kunga manga fawgi manung da thabak paikalak trabadi differently able persons sing na siba changba khangdana makhal makha kya ge khongjang changsilagani haina akanba wafam thamlakli separate director ama akoge disable singi oiba ama hangbiu haibani maramje akhoi iramdam asida leiriba disable singa je karigumba thabu ama torpa matamda akhoi ningba thungdaba akhoi paikhatpa jaba scheme kaya ama paikhatpa ngamdaba akhoi hauji hujikchi disable pension scheme akhoi 2015 dagina akhoi 2018 jawrabasi haju phawba paisa phangdadan leiri Honorable Chief Minister da pisan jaba memorandum asida lakliba akhoi 2018 gi August ki tarik 15 phoi manungda hariba pointing aje thabu ana paikhatpi haibani karigumba thabu ana paikhat laktaba taragadi thangnaba nonganba August ki tarik 16 tagi akhoi iramda masi leiriba disable kayaga still now kayaga punchin jaraga akhoi akanba
khongjang kaya ama changchalakani ngasi ahing nongyai thani chupna Imphal West District ta CRPC gi section chamaga nimfu mari thamlagani haina Imphal West District ke District Magistrate na thadorpa cherolamana hairi athing basigi manung da mioi manga dagi hena punba amadi chaina traga nung mingonda asokapan pigadaba potlam amatta puduna chatpa yaroi hairi Koki Student Organization KSO na kaukiba pung kungamari gi Churchanpur District shutdown na district asida chauna akaiba pikre District Joint Tribal Students Bodies na haukiba July kun gahumdoi da kaukiba banadu gi paukhum oina ngasi gi shutdown asi KSO na chatakibani ngasi gi total shutdown adubu sagatpa singna tire mai thaba amadi lambi da achat awok sing thingduna gari mai thaba na chingba chathabata natana miyam punsilaga ihau sagalakpadagi mafam adu gi security force na irang adu namthana ba hotna ba tear gas sing kapki thogdodu da KKL gi president Kamthang Haukip tear gas na panduna sokpadagi Churchanpur gi private nursing home amada laikanaki nakalamrom da haukiba July anidagi yaithok rakiba ADCC gi mifam ngasi pangthokani haina toramba adu hauzik district asida oirakliba fibum asigi yenglaga lakliba July kungani pandu oina pangthoklagani haina Churchanpur district ki DC Shyamlal Punia IS na hairi Nakalamrom the Churchanpur District Headquarters Pumba Amadi Tidim Road ki Mata Village dagi Kangvai Fauba CRPC ki section chamagat nifu mari ki makha da athingba thamle haina Churchanpur ki District Magistrate na thadropa cherolamana khangalakli Kakching District ki Kakching Police Station ki manung chana Indo Burma Sugnu Lambi gi Wabagai Leirak Achoba Mapada Thas ki July kun gi numidang pung 8 makhai dagi Nipan Faub ki manung da Thongnawjam Dilip Atokming Supo Chahi Nifugani Thoi Suruba Apokpati Chauba Koba Mioi Amage Garina Thomdan Laikidabada Chenaba Putu Haina Kaukiba Banna Wabagai Amasung Kairaki area da Chauna Akaiba Pikre Ngasi Ayuk Badagi Hongna Wabagai Lamkai Kaitel Wabagai Leirak Achoba Mapagi area da Ban Sagatpa Singna Ter Mai Thaduna Lambi Thinki Wabagai Lamkai Kaitel da Mi Itaktaki Kakching District Police Laktuna Ban Sagatpa Sing Tankai Ki Loinana Chenari Bagari Amadi Driver Atumatam da Fagatlu Haina Mafam Adu da Wakat Mifam Masu Chataki Ngasi Jiribam ki Lal Pani da JC against base year 1951 of Manipur People's Bill 2018 na sinduna ayuki pung tragamathoi taba matamdaki hauduna miyam gi oiba rally ma Lal Pani dagi Jiribam Chingdong Leikai da leiba DC office power chatkre tungda Jiribam ki DC Robert Khetrimayum IS ki kuthang da Manipur ki governor da pinama memorandum amasu pisinki ngasi gi rally adu handak Manipur Legislative Assembly da passed out kiba Manipur People's Bill 2018 gi mayukta chatkibani Rally Yedugi, Matang da JC against base year 1951 of Manipur People's Bill 2018 gi Wangangloi Muhammad Ahmad Alina Paumi Singh da hai Aikoi India gi citizens amani base year 1951 of Manipur People's Bill 2018 as unconstitutional oi masi chatnaba yaroi Manipur da Bengali lol ngangba singh gi mayukta puthokpa bill amani hairi Churchanpur the best of local pauche the Lamka Post amadi Manipur Express Assembly the past okiba the Manipur People's Bill Gamari Lainana Hills Area Committee gi matang the Yarokibu Wafam Sing adu yumfam yaugdaba aranba Wafam ni haina Hills Area Committee gi Maikai dagi singtorokli ngasi sanjentong da leba Hill Area Committee gi Chairman T Thangzalam Haukip ki quarter the committee sigi members sing yauna paumi sing unabada Chairman T Hangzalam Haukip na hai Haukiba July kun the Assembly da putokiba Bill asi Hill Area Committee da refer tawraba tungda tribal gi apex body singa mifam pangthoktuna bill adu gi matangda khanakibani amromda bill asi HAC da sinarakpa matungda tribal gi interest da yengduna hapchin ba yaba point khara amadi lauthokpa yaba khara lauthokduna sem saraba bill ni hainasu HAC gi maikai dagi thamlakli adubu the Lamka Post amadi Manipur Express da yaurakiba Chief Minister na HAC gi Chairman T Thangzalam Haukip amadi Committee ki member oriba Minister Hangkhalian da hairakpagi matung ina primbal semdok handabani haina fonglakliba si aranba yumpham yaudaba wafamni miyam da lan uhanduna Englishing aniga taraga manga da thokiba Churchanpur gi ihau adu amuk hanna thokhannaba sinbiganu haina T Thangzalam Haukipna fongtorkli
preamble amendment si ekhoi na ahamba yarure yaraga su sum khanna bada masidi phajagado mandi hai dune ekhoi na masi amukka review toraga madu ekhoi gi recommendation ni jawdraba madu matung na che phong ji hairi sena hairi ba preamble amendment si karigi tawdabano haibadu moina chief minister na honorable agriculture minister Wang Khanlian aduga Hilaria committee chairman Isabu chief minister ne pressure piraga amen to khidabani haina hai basi khangdaba ka sadharan prayamani thajagado thajaraga mingonda instigation to bama jana thukpa Miyamgi men khatpa ngamnaba amadi lengakpa singa afaba mari thamnaba pandamda chief minister Nongthombam Birena luchingba lengak asina paikhalakliba miyamgi numit ngasisu pangthokli ayuk pung nipan tabadagi haukiba aduga minister na miyamna thangalakpa wakat sing taduna mari leinaba singda yengsinnaba yathang piki thoramasi yawba lakiba miyamna chief minister na luchingba lengak asina lokhalakliba thorang asi apenba pui haina phongdoknarakhi asigumba miyamgi khanba luchingba sina makha tana miyamga apaba mari thamlabadi sotharakliba khunai asi chawkatpada chawna mateng oiragani hairi Madaki Anobla was Sarkaz Amagoloinaga, Hantaki 2014 excess Liberaga Town Pending Committee, Sembiraga, Akoi Manipur, Wariba, Stipendagi, Mayam Henkel Eva, see Hantabasung, Gani Habasa, Magoloinaga, Sarkar Gamanaga, Hari Posila, Ngangani Habasa, Magoloinaga Lakpan. Akoi water supply things, Hogi Akoinaka, Potaki, Shingi Piram driver. Other houses, when the pin of a gay, repairing to Bigara, not a quick known as Sabigara, I don't mind to when Sabio had not hijacking election. The Mashimina, a quick Liderama, Unabase, Pakbana, Unapangabase. So Mina, Miang, you know, Toga, Unhanbagi, Siam Noaje. Paye, Noaye, Shoman Locopodo, a quaper the Mamma, and Madame Kaitoraga Mayamke, Magi, Unaba, Bibido, Yam Noaye, question. Matang soisda break amlogzage break ki matungda Impact TV ki YouTube channel Manipur gi hanba 1 lakh subscriber yoba TV channel ama oiba ngamkhiba gi pau amadi Manipuram sungmalengi tongan ba ipau sing puduna lakchage Impact News meeting tadu lebio break ki matungda mayam bo mukana taram nokchari Impact TV ki YouTube channel da ngasi mioi lakh ama hanba na subscribe tawbiduna Manipur gi hanba 1 lakh subscriber yoba TV channel ama oiba ngamkre ngasi nungtil pung amaga minute kuntraga mari tabada 1 lakh suba subscriber na Impact TV ki YouTube channel bu subscribe tawduna puwari asi semkhibani Impact TV ki YouTube channel asida Manipuri amadi English pau manung huna ki discussion ki thoram art ki lamda leiba saknai reba sing unaba ki thoram manung huna Saturday night show entertainment news oireba mami mapau leikai ki wakat haksel ki thoram health link talk to Manipur kuki lon ki makhal mathel ki thoram kaya upload tawduna online ki the service piri channel asina 1 lakh subscriber yawbada Impact TV gi maikai dagi subscriber khuding mapu thagatpa phongdorakli Manipur University ki BC Lokthu haina musuna changsiliba khongjang hanba leiroi khongjang ki saruk amoina haying dagi state amasung center government ka mari leinaba hoarding sing black pen tauba horagani hairi musugi ihawasibu lana uhanaba parliament union minister kharana lana pauthokpagi mawong chatharakiba laibak thibani VC sibu kannanaba parliament musubu lana uhanaba honaba manba thawong state laingakna chapchaba paukum pigadabani haina musugi president M Dayamanna phongdorakre ngasi musugi loisangda pangthopa paumi singa unaba da Dayaman hai Union Minister Prahlad Singh Patel na musu si lalhobagi makol ole lalholub amagi lupa crore manga gi sale gi demand pi dabagi ihawasi lakpani hai ngarang thamkibu wafam awangba thakta condemn tawi mamangda su MHRD na musubu anti national ni haina phongdoktuna ihawasi bu lan na chatkinaba thawong kaya chathaduna lakhibani Union HRD Minister na ihawasigi matang the fact finding committee semduna mathau tawba haure haina phongdokhiba asimaksu awangba thakta yaningde committee sigi member ahumgi manungda member ani di VC siga naknaba oiba amadi high level inquiry committee amigi mathau tabana achumba report fangloidabagi mami ubuda musuna committee sembagi khongthang asi yaningdaba phongdokhibani nakalaboromda अखोई स्टेट गवर्नमेंट की माइकैदगी अखोई मणिपुर यूनिवर्सिटी स्टूडेंट यूनियन अदुगा लाइबा अखोई यूनिवर्सिटी कम्युनिटी ना पुखचरिबा अखोई एलिगेशन सिंग अदुगा तमजरिबा डिमांड सिंग याम क्लियर ओइना थमु मतंग दा हारिबा अखोई सेंट्रल गवर्नमेंट दा
हारिब वफमसिंग असिगी मखा पोना मतुंग इन्ना अखोई तकनगनी हाबगी थाजब दुमदि अखोइदा पिरे हौजिक फावदा स्टेट गवर्नमेंट गी माइकाइदगी करिगुम कंक्रीट ओइबा स्टेप अमो फाव लखटपदि लैतबन मरम अरकांदा अखोई मणिपुर यूनिवर्सिटी स्टूडेंट्स यूनियन संसिनजरिब खोंजंग असे मखा ताना दुमक संसिनजखिगनी लोइनना अखोई हयेंग मक्तगी हौरकांदा अखोई लैरिबा स्टेट गवर्नमेंट पाइखलिबा तोंगान तोंगानबा थबक थौरम सिंग मरी लेना थेलिबा अखोई होर्डिंग सिंग मैम से अखोई ब्लैक पेन तौसलकांदा अखोई स्टेट गवर्नमेंट अखोई असिगुम वाइस चांसलर से लौथोकनब होनबसे याम सिंसियरली वर्क तौददना अखोई मतम सांग स्टूडेंट्स कम्युनिटी से अखोई अवाब नंगलपने हाबसिगी अगेंस्ट अखोई प्रोटेस्ट तौबदो अखोई हयेंगे हौजरगनी MU की चोंगान चोंगान डिपार्टमेंट पोस्ट ग्रेजुएट की एग्जामिनेशन पास तौखरबा महिरोई सिंह हौजे फाउबा सर्टिफिकेट अमदी 4th सेमेस्टर की मार्कशीट फंगदना लेरी मसिना मरम ओइरगा लैगाकना मतम मतम की कौरकपदा थबक सिंह अप्लाई तौबा फंगहौररोय हाइबगी पेंदबा महिरोई सिंहना फोंदोकनरकली हिरमसगा मरी लेना ngasi Manipur Press Club ता पाउमी सिंह उनबा अमदा MU की हिस्ट्री डिपार्टमेंट दा हंदक चही पोस्ट ग्रेजुएट पास तौखरबा लैशांग थेम चिंगलै nganba मैतै कौबा महिरोई अमना MU दा थोकलिबा इशू असि अथुबदा लोइसनबिनबा अपील सु तौरकली Democratic Student Alliance of Manipur Desamna Leibasi Prime Minister Narendra Modi ki mafamda afongba Cherol open letter ama thakre Cherol asina Manipur University ki Vice Chancellor AP Pandebu lokthoknaba Mahiroi Singh miyam amadi MU community na changsileba khongjang asibu loisinaba laingakna lawgadaba thodang singgi matang wafam kya taksili hairi Manipur University की BC फम लौथो हाइना महिरोई सिंह चंगसिन खिबा इहोगदा सोक्तुना राज मेडिसिटी द लाइकत नेरिबा देसाम की सेक्रेटरी जनरल सीटल द विजडम ऑफ मणिपुर कौबा लुप अमना सेल की टेंगबांग पीख्रे पनबा याय MU की VC लौथो हाइदुना चंगसिन खिबा खोंजंग द सीटल की ओइ थंगबा मखुत ट्रक न तक्तुना लाइकत नदुना लाखिबनी विजडम ऑफ मणिपुर की जनरल सेक्रेटरी एल डोमेन न फोंगदो खिबदा ओइजबा थिबगी वाकलोन थादोक्तुना मियाम की टेंगबांग की दमक इंग्लिशिंग अनिगा तरा द साफोंग लखिबा लुप असगी मेंबर्स सिंगना मसा मसा की अंगम सेल पुथोकनदुना टेंगबांग असि पीबनी हाइरी अवाना थेंनखिबा मैम अदो सिने थमोइदा हुजिक आइना मणिपुर स्टूडेंट फेडरेशन दगी पोथाजर मतुंगदा छात्र सिंह गी ऑर्गेनाइजेशन सिने वाखिबदो अदुगी आई थमोइदा यामना चावबा पोलुम मा हाइतारे आइना वाखिबा मैम दो खितंग वर्षु मतेंग पांगबा ngमगदी खंजदना आइना समाइना ऑर्गेनाइजेशन सिना आइगी विजडम ऑफ मणिपुर आइना लिंखतसरिबा ऑर्गेनाइजेशन सिदगी मतेंग खरा दुम कनो पांग खोगे नाव सिदा पांगजबनी ngarang July kulga mari da Manipur lainga kamadi MSF ki Vice President Jogeshwar Misi ga mari lainana sengkiba JC ga wari sanaduna yanaba purakpadagi Jenims ki mokta leirakhiba Jogeshwar gi asiba hakchang asi mathau mangam pangthokre haina Manipur Students Federation MSF na chairol amada khangalakli CI College ta Rusha gi scheme makhada lupa crore ama hena changna sengot sagatpagi thabak chathariba sigi fibam district in charge ki Thaupuriba Oinam Assembly constituency ki MLA L Radhakishorna chatuna yangsin kre ngasi ki surprise visit adu da mahakna college adu ki principal HOD amadi Oza Singha loinana CI College student union ki miyoi singa punna college sengot sagaliba sing adu kupna khananai nakhi Manipur Pollution Control Board Khadi and Village Industry के chairman su Oiriba Oinam Assembly constituency के MLA L Radhakishor na maha की MLA Local Area Development Fund की चादा मरफुत तरा का मंगा की सेंफम ngasi beneficiary सिंगदा यंथोकरे ngasi Bishnupur DC office की conference hall दा पांगथोपा check यंथोपा की थौरम अदुदा MLA Radhakishor na hai मियाम पैसा खक्तमक येंगलगा थबक तौरोइदबनी लोइनना लैंगाक असिना पास तौरिबा बजेट असि मियाम की पैसा ननि कनागुम मियोय अमतना लान सिजनबा यारोय हाइकी चलिब चाही से हौखिबा जून निपान 7 पे कमीशन की मचांग लैंगा का खुद पीनखिबा MOU अदुदा यानखिबा अमदी मखा तारकपदा पिसिनखिबा अल्टीमेटम अमगी मतुंग इना 6 पे कमीशन की पिथोक्तना लैरिबा 17% backlog dearness allowance sing चलिब जुलाई था फाउगी मनुंगदा पिथोक पिनबा वाकतखिबा वाफम द तुमिन लैसिलिबा सिना मरम ओरगा मणिपुर Secretariat Service Association MOU adu withdraw tawre haina lawba goloin August tha hogolakpadagi hogduna search work strike resume tawba yana leire hain association asina thadorpa chairol amana khangalakli Chief Secretary Dr. J. Suresh Babu na office ta state asigi mai makok thongba official kya galoina hangdokre English amadi Manipuri lol animakta website asi S3WAAS platform the base tawbani dio/nic Bishnupur na design tawbani haiba website asina district asigi oina government ki scheme sing amadi thabak thoram sing ki information pibada mateng oiragani hairi
Laishramani Gaura Sangit Academy Tawal Wangkhem amadi Kakching Tabam Surjamani Sarmaga Kusam Naraga Academy isgi nupi artist singna sakpa Hari Soyol gi Thoram Pangthokre Thoramaduda MLA K Megachandrna Kongangi nupi singbu lining laisolga mari lainana thabak tawhanba haibasi yamna faba thabak ni hain academy sibu thagapa phongdoki Indian Oil Corporation ki makhada miyam da petrol amadi diesel fangangadoriba HK Oil Service haina mingthonba retail outlet amangasi CFNPD Minister Karam Shyam na hangdokre Lamfel Patkis ICR lambida pangthokiba outlet hangdokpagi thoramda minister na hai matamama da petrol amadi diesel thau singda potyan tawduna namthak tawba miyam na thengna krabasu ngasi di potyan tawbigi chatnabi khamtheng na muthatle banam sung economic blockade lakadore hektabaga miyam na thau fanghororoi haina mipaiba leiriba sing thadokpiu pam sing na su masigi Dong Chabal Lauraga, Pam Thong Lonbagi Hainabi Tadok Lesiana, Mahana Fondoki. Manipur si Singilam the Moina Towa, Lambi Tongi Kodong Sataba Mayama Malayvasi, Brazagi, Awaba, retail outlet Mayama, Hangtorobasina Maram Oidana, Madugi Awaba Sekaram Keiko Kane Haina Taze. At the Yam Libel Tibati, at the Singilambi Araktre. Kay mama problem mama thuy hai kanda khoi da stock ta thau leina leina at the kodak ta ban doksan ba khosan ba yamna panic buying am lei bese masi praja sing maruina tawbi kanu aduga akoi oil pump retail outlet sing su kodak ta ade the thingjan ba khosan bese sumbasi tawdana ba khoi hona minase ngasi nauna hangdokliba retail outlet asige proprietor Harindu Koijamna nauna Miyam gi thogal tawgadariba pamasida stock marang kaina amadi afaba makhal gi thaw fanghanaba angamba thakta honagani hairi na mayam gi damaktani akoi hangjari se adum employment or su thaw kanu torpa matamda akoi da stock lerga di adum sengna tawjani kemta kanu adulteration tawjaroi adum stock su phajana adum kan tawni supply tawni adum quality su adum maintain tawjani District Implementation and Monitoring Committee DIMC Imphal West na Manipur Pollution Control Board MPCB lamfel amasung ZTO Zol to Wangoiga Kusam Naraga ZTO asigi makhada leiba Eco Club Hangba School singi senthang ngasi ZTO John 2 gi office ta yenthokre hairi Stop crime against women and no to drugs cyber pauzen puduna khong na India Gate tagi kangla fawba chatnabagi damak yung khaibam nanaw nga si India Gate tagi khongsan ba hawkre mahang na kilometer lishing aniga chamanga gi lambi asi chatuna kangla tana lamthungpham oigadawri hauji ngasi nomagi sanabagi paw Taragamari Suba Governors Cup State Level Fencing Championship ngasidagi Kumalampak Indoor Stadium da pangthokpa hawkre Championship asigi ngasi sanakiba mini boys ki sabre masana da upa kyamgai gi sanaroi and Denishan amadi CH Yohenba anina gold amadi silver medal aduga SWC Kongman amasung RSC Thongzu anigi sanaroi Jenny Kanta amadi A Oris anina bronze medal amamam lobungangki Manipur Fencing Association gi meeting makhada ngasidagi pangthokpa hawkiba championship asida lamdam asigi tungan ba mafam singdagi lakpa unit taraga mari dagi nupa macha fencer chamaga humputraga mathoi amasung nupi macha fencer chamaga nimfu punna sanaroi chahunga taraga mathoina foil EP amasung sebrigi tungan ba masana singda akan balamba tongnorgani Hayang championship asigi makataba masana kaya sa Taragani. Sana basi fancy tatagi dati. Sana pagdating magta angang singda determination, discipline, yaw na biya tayo. Adan determination sa una discipline yaw na ko na ba halos sa yung galay ba gadal sa isu yaw na tangan sa galay ay di ko bigno angang singda madi para mo chichina. Mukta hay pa uting istarang dahil na hay pa yung mudi ko na ba mudi ato ko kan drama ni ni tunggal lakada consider sigi lambi sile mo no thangyan jagada nauri mangang sangkeno kai mo ato ko man drami na hay ko bigno ay cha Marak na hauzik ta fangba breaking news kudaki pawma mayam da pizari
Kwakaital Lamdong Laikai da Leiba Mahiroi Singh Leiba Bharagi Yum ama Maina Tumna Chakre Thoidokpa Asokapan Nanghodrabasu Mal Changkaya Maina Tumna Chakre Hairi Thogdosi ngasi numidang pung 3 makhairom taba duwaida Bharagi ka amada Leiba Mahiroi amagi ka da chak thonglingai da LPG gas cylinder leak oiraktuna mai adu haurakpadagi mathang sandoraktuna mai chakibani Loinana Tangana Leiba ka sing adu da Lairamba LPG cylinder anirom su pokhaiba manba makhol kayasu takibaga loinana mai chakpagi chang henkalaki Manipur Fire Service ki team amadi Imphal West Police ki team na laktuna mai chakpa adu kannana bakkanna hotna kibaga loinana laikai miyam su mai kanba adu da sarukyaki loinana midang pung 9 ga minute kullom chatpa adu waida chakliba mafam sing ayamba muthatpa ngamki haiba Bharagi ka si Salam Brozen haiba miyo esigini Bharagi ka si da Imphal College da mahei tamliba mahiroi sing amadi tungan ba coaching center da mahi tamliba mahiroi kayasu lairibani loina thogdogu da mahiroi singi lairik yauna tungan ba pochai kaya tumna maina chakre hairi Hoji Makata Pau Pizari. Imphal West District Youth Affairs and Sports Officer gi meeting Makada August 3 amadi taretta district level inter school trial selection ama pangthok lagani hairi chahi taraga mari amadi taraga taret ki makha gi athletic amadi archery chahi taraga taret ki makha da leiba nupa macha amsung nupi macha gi kabadi masana ga loinana chahi taraga taret ki makha da leiba nupa macha singi oiba softball haiba masana sing asigi trial selection da saruk yaningba Imphal West District ki manung chana leiba sanaroi sing na saruk yaba yaragani haina DYAS o Imphal West ki charolamana thangalakli Kakching District Level Inter-School Subroto Mukherjee Football Tournament Brilliant Academy amadi Springfield School Wangjing ani mai pakre DYS o Thobal District ki mening makada pangthokliba football tournament asigi ngasi sanakiba match amada Brilliant Academy na Lamding Higher Secondary School bu Panjil ahum amada maiti ba pikhi bagaloinana ani suba match na Springfield School Wangjing na Yaripok High School bu Panjil ani sino da maiti ba pikhi chathariba tournament asigi ngasi sanakiba suba match na Tenta Model School na Lamding Higher Secondary bu Panjil sino da maiti ba pikhi tournament asigi hayeng makata ba matching sanaragani और अब बुलेटिन से हेडलाइंस अमना मैम द थमजगे बॉर्डर पिलर मरफुमा तो यंगसिन बचत के सर्वेयर जनरल ऑफ इंडिया बु क्वाथा कुनोगी खुंजा सिंह न नमफुदा मकोई लमनी हाइरिबा नामजल लोक चमना पुदना मफम अदु यंगसिन हनफ्रे फ्रेमवर्क एग्रीमेंट की मतंग द लो किबर रिजोल्यूशन असेंबली ने रीअफर्म तौरबा फॉरवर्ड द कांग्रेस न वाफम फुक्दोकगी मतम फंखिदे हाइना पॉलिटिसाइज तौरिबा करिगिनो हाइना मिनिस्टर लेट पाउ हाउकिपना फोंदोरके Amasong Custom Division Imphal ki Anti-Smuggling Unit na ngasi ayuk miyoy anidagi lupa lakh marfurong ki senfam oigadaba sanaro taraga taruk puna gram lising aniga chatru ka yang kay matoy pagatong